मरु ओइबा पाउ मणिपुर हौजिक ओरिबा लॉ एंड ऑर्डर की फिबम मसी येंसिल्लबा मतुंग मिनिस्ट्री ऑफ होम अफेयर्स न मणिपुर मखा ताना था तरुक अमगसु आर्म फोर्सेस स्पेशल पावर एक्ट थमजनख्रे सनामही लाइनिंग चटपसिंगी ख्वाइदगी मरु ओइबा सही हौबा नुमित हाइबदि सजिबु थागी नोंगमा पानबा चैराउबगी थौरम ngasi युमथोंग खुदिंगदा पांगथोकनख्रे इस्लाम लाइनिंग चटपसिंगी पांगथोकपा इदुल फितर न लापदा मणिपुर की गवर्नर अजय कुमार भला न मरु ओइना मणिपुर खुंदामिनरिबा मुस्लिम इचिल इनाउसिंगी मफमदा याफा पाउजल पिरकली अमदे ngasi nungthil amukasu hanna Myanmar gi Mandaleda magnitude 5.1 yuha hakre irai numita hakhiba yuha da sikhiba mi gi masing jamak lising amaga chatat sukre खुरमजरी ISCOM मणिपुरी पाव मिनिंग ताबिरिबा ख्वाइ पुनमकपु तारामना ओक्सरी हौजि पाव संदोकना बिजरी मणिपुर हौजिक ओरिबा लॉ एंड ऑर्डर की फिबम मसी येंसिल्लबा मतुंग मिनिस्ट्री ऑफ होम अफेयर्स ना मणिपुर मखा ताना था तरुक अमकसु आर्म फोर्सेस स्पेशल पावर एक्ट थमजिनख्रे ngasi मिनिस्ट्री असि एडिशनल सेक्रेटरी पीयूष गोयल ना थादोखिबा गजट नोटिफिकेशन अमदा आर्म फोर्सेस स्पेशल पावर एक्ट 1958 की सेक्शन 3 की मखादा पीरिबा पावर अदुगी मतुंग इना मणिपुर पुंबदा हाइबदी मणिपुर की डिस्ट्रिक्ट मंगादा लैरिबा पुलिस स्टेशन 13 कोनबा मफम सिंगददी हाइरिबा डिस्टर्ब एरिया की अथिंगबा से चटनरोय हाइरि हाइरिबा एक असि लाक्रिबा अप्रैल की तांग अमदगी हौना था तरुक फाउबा चनखिगनी हाइरि एक असिना कौंसिलोय दौरिबा डिस्ट्रिक्ट मंगा की पुलिस स्टेशन 13 सिंग अदुदी इम्फाल वेस्ट डिस्ट्रिक्ट की ओइना इम्फाल लमफेल सिटी सिंगजमई पाटसोय अमदी वांगोय पुलिस स्टेशन कोनबा मफम सिंग इम्फाल ईस्ट डिस्ट्रिक्ट की ओइना पोरमपात हैंगांग अमदी इरलबुंग पुलिस स्टेशन कोनबा मफम सिंग थौबाल डिस्ट्रिक्ट की ओइना थौबाल पुलिस स्टेशन कोनबा मफम सिंग बिष्णुपुर डिस्ट्रिक्ट की ओइना बिष्णुपुर अमदी नंबोल पुलिस स्टेशन कोलिबा मफम सिंग अमदी कक्सिंग डिस्ट्रिक्ट की ओइना कक्सिंग डिस्ट्रिक्ट पुलिस न कोनबा मफम सिंगदा कौंसिल लोय हाइरी सनामही लाइनिंग चटपसिंगी ख्वाइदगी मरु ओइबा सही हौबा नुमित हाइबदी सजिबु थागी नोंगमा पानबा चैराउबगी थौरम ngasi yumthong khudingda mathelukoi kayaga loinana pangthoknakre ayuk anganbadagi hauna kum amagi nauna puthokpa ensang napising haira kayaga loinana yumyungi lining thosana mahi amade leimarel cwgi maphamda katlaba tungda imung adugi ayukki mathelukoi langnai mathelukoi langlaba tungda yumyungi thongalda mathelukoi singadubu anauba sahina lakpaga iroinana leikhidraba imungi ahal laman singi mafamda tamduna katnakhi amade yaifa mangol nizakhe nungthilgi matamda yumyungi ahal angang sing khaktana chairau sing kaba satnakhi maruoina imphal mayolgi oina thangoi banda leiriba chairau sing langthabalda leiriba haibok sing jinga mukhongda leiriba jinga piroi semba amadi atai mafam anakpada leinaba ching singda chairau sing kanakhi इम्फाल ईस्ट डिस्ट्रिक्ट की लमलाई एसी की मनुंग सन्न लैरिबा नोंग्रेल ममांग सिंगु पांगलबा चिंग हाइना खंगनाबा चिंग असिदा हौकिबा चहिचा कयागी ममांगदगी हौदुना सजिबुगी नोंगमा पानबा चैराउबा नुमित असिदा मियामना चैराउ सिंग काबा ओइना मफम असिदा मियोइ लिसिंग कयाना लाई खुरुंबा लाक्नरे मफम असिदा मियामना थाजनबगी मतुंगिना मफम असिदा थोंगाक लाइरेंबी सिंगु पांगनबा इमा याइफरेंबी की खुबम सिंग लाई हारिबा लाइफम असिदा मियोइचा कयाना याइफा थौनिजनबा ngasi लाक्नखि सजीबुगी नोंगमा पानबजिदा कोई मेटे लेबा के चनबी कोइना लाई खोरंबा चिंग काबा हाइबसिगी मिंगदा खोरंबा थौनीबा लाक्पीबने अदुबु इरुका इरमदमसिदा लैबिरिबा आइखोगी कनागुमना नौता फंगदबा मीगी लोंदा धारा हाइबा फंगदबा अदुगुंबा सिंगसी इपागी पचन चिंगमा कचगदबा लै अदुगुंबा युम्बान पेसी खोंदारगा नुपा नुपी ओइसिंगना मीथे इसा उदबसी उदो सिंग मफमदा हौनीरगा इबसी अखोइना थेंगजबदा अंजिनी कते पार्टी रदु अखोइना थेंगजबदा तत्तना थौनीबा लापी मफम कनागुमना इसा नुपा फंगदे इसा नुपी
सिनबी हायंगनी कोई बाय कोई निंग ब खुदमक माय मालुरंगी अपाम खुदमक तो माय पोचन सेचन की कटलग नाकल अमरोमदा इम्फाल ईस्ट डिस्ट्रिक्ट की लमलाई एसी की मनुसना लैरिबा पॉलिटिकल एक्टिविस्ट सपम कंगलेपालगी युम नोंगंदादा ngarang sajibu serawba yaifa khudol tambagi thorum ama pangthokre lamlai assembly constituency gi oina lansina duna sawombung relief camp ta leiriba imung singloina na ukrul gi sana kaithel khulda gi lanjalakpa maitai imung sing sajibu gi nongma panba serawna ba political activist sapam kanglai na nga yanthokhi lanjalaba imung sing sel gi awaba leibana serawba yawra roi habagi pau fangbadagi ngase yaifa khudol tamba haina mingtholaga nongadada leiba mahaki mayumda achamba thorum amaga loinana nga khudol tambagi thorum asi pangthokibani miyangi hakthengnariba awabadi lusingba singna khanglaga miyam amadi lusingba anigi marakta aphaba mari leigani haina ngasi gi thorum adu da political activist sapam kanglaibalna fondokhi Tadi kulsi kulkai ga lanjena raga relief camp da leibinina chilno mayam jinsa sairau roi haidana hairap pudagi nasi je koi nga je leira kanda handak ki oina di sairau da yadi maitai amu era kanda koi sairau da sa masi phatte aduna sairau ji haibigi pandum du da nga si leira kanda mayam di sairau nanam du preserve ne haitare Islam lining chatpa singi tha ama subna Ramzan gi sakhen tha loirakpaga iroinana pangthokpa Idul Fitr numit hayengna lakpada Manipur gi Governor Ajay Kumar Bhalana maroina Manipur da khundaminariba Muslim isil inaw singi mafam daya fa pauzal pirakle tha ama subna thamoi set na lining gi matung inna sembiba mapugi mafam da set na Thago nazaru raba matungda hayeng pangthokadawriba Eid ki numit asina malemda leminariba miyoiba khunaya sigi marakta nungsi sanaba purakpa oirasanu loinana lamdam asida ingtapa purakpa ngamba oirasanu haina governor gi maikaidagi pauzal pirakle hayeng gi senglaba Eid ki numit asina lakpada Manipur Legislative Assembly gi speaker T Satyabrata naso Muslim still announcing gi mafam da su yaifa pauzal pirakle Manipur Legislative Assembly gi hana gi speaker oiramba Singjama Yesi gi MLA Yumnam Khemsa naso numit asina lakpada yaifa pauzal pirakle Haukiba pung kunmari asigi manungda Manipur gi sing amadi tampaki mafam kyada tongan ba security force singna akan ba section thorang kaya makata na lokhatki Manipur fauriba National Highway number 2 haibade Dimapur dagi Imphal amade National Highway number 38 haibade Ziribam dagi Imphal da punna pot jai purakpa truck Samari ga taret amade samaga yangkhai ni thoi Imphal da security ki section thoranga loinana thunglaki Amarom da tongan mafam singra su security na sek point sa matarani thoi hangduktuna asat awok tawriba singnaba myoi singi mathakta sek tawbagi thabak chathakhi adumakbu thoina mifami pundi yaukhide Security Force Nangarang Surasanpur District ki Thangjing Ching da thibu humbagi thabak sathabada country made rifle bolt action rifle pistol country made mortar local made hand grenade helmet wireless set HE bomb nongmai maru sing gun powder kaya ama fagat pangamkre amarom da Kaksing District ki Sangobung dagi country made 9mm pistol country made single barrel bolt action rifle bore cartridge live ammunition local made cannon pumpy hand grenade singsu fagat kre hairi Imphal East District ki Sawom Bungmaning Laikai dagi lona thingkraba lalholop KCP PWG ki Sanasam Sona Mit Singh atopa maming sekla amadi Sonamani amadi Nauba sahit kuntret kauba miyoyama mayumdagi fare hairi Amaromda Kaksing District ki Wangu Tera Mamai Singh dagi ngarang Manipur Police ki team mamana KCP City Maitai gi Sarumpam Thoiba Singh sahinifu humdoi kauba miyoyama su fagat kre hairi Imphal West District ki Khurkhul da laiba Mandop Yumpham Relief Camp da laiba lona thingkraba lop Pripak Pro yauba mioi ama fagat kre Pharaba mioi adudi Ningthauzam Boboi Singh atopa maming Khongnang Thaba sahi kuntrat taret laifamna Sekmai Police Station na konba laimakhong Prem Nagar dagi ni hairi
Nakal amaromda khurkhulda hangiba mandop yumpham relief camp ta leiba mioyama mi atopagi ming sizinaduna sim card kya leiraga yolambadagi fagale hairi phagalaba mioyadudi lemakong singmangdagi wahengbam azit maitai atopa maming apa sei kuntrani thoini mahaki mafamdagi BSNL 5G ready sim kunithoi Airtel 5G plus sim card yankhai mathoi Airtel 5G plus MNP sim card nifumari mobile handset amaga konana fari hairi Students Educare Center Kaisampat Lemazam Lekaina Empowering Knowledge Through Education Haiba Moto Galoina na sahi asigi January gitang tarani thoida pangthokiba Third State Level Mathematics and Science Competition 2025 ki makok mathang taraba mahiroi singi manamathom yenthokpagi thorum ngasi hiang thangda leiba Kamakya Pemton College ta pangthokre Manipur gi tongan tongan ba mafamdagi mahiroi lising ani na saruk yaduna pangthokiba competition adugi manamathom yenthokpagi thorum aduda Nongin Aviation Kaisampat ki faculty Wilson Haubam Social Worker Mayengbam Ranjit Nongin Aviation ki faculty Oina Meneka Devi na Presidium member sing oina saruk yaki Mathematics ki oina class 4 dagina 6 amadi 7 dagina 10 amadi Science ki oina su class 4 dagina 6 amasung Class 7 dagina 10 haina category mari thokna khaidokna pangthokiba Mathematics and Science competition aduda makok mathang takraba amadi consolation fangkraba punna mahiroi sahunga tara humdoibu athoiba mithung singna manamathum amasung certificate sing khusinaduna pungnik thogatki Republican Party of India RPI Athawale Manipur State ki masaloishang ama oina lingkhatkiba Delhi Youth Wing gi ahanba executive meeting New Delhi da leiba 11 Subdarjang Road ta ngarang pangthokre meeting aduda party sigi National Secretary soiriba Manipur gi in charge Maheshwar Thongnausam wing asigi President Kumantem Boris amadi atai thaupuba singna saruk yakhi meeting adugi matang da wa ngangladuna wing asigi President Case Boris na hai Manipur da delimitation tawbagi wafam lakpada party asigi luchingba ama oiriba Maheshwar Thongnausam na Party President Soiriba Union State Minister Ramdas Athawale da taksin kiba amadi madugi paukumoina Ramdas na Union Home Minister Amit Shah da aiba serol pisinkhre delimitation matam khara thengthana ba amadi khwaidagi maruoina ing 1958 da best year oiba NRC mapungfana loiraga chathabiu haikiba du party asi khakki natana Manipur miyam punamaki apambani Hairiba wafam asimak thabakta onthoknaba taksinba haibase party asigi amade wing asigi chapchaba fireb ama oina sangsingani haiki loinana hanadagi hauna motlaga lakliba politics asida naha singna yaushilakliba asi amotpa politics asi manungdagi kamdauna sengdokani haiba wakhalol aduga loinana sangsilapani aduna wing asigi maikaidagi politics ta amotpa tawba singi mayokta leigani amade Manipur bu thugaina bu honarapa party natraga Miyoi singi mayokta su sapsana lepkani haina mahakna makhatakhi 1951 da base year oiba NRC ama phajana tawba amasung loina loina akoi 2021 da census ase mapung phana lochilaba matungda 2021 gi census asida base tawduna akoi gi delimitation ase pangthokpa gi mayam na hainaba akoi politics are very dirty haiba se akoi gi youth sing na ngasi akoi na politics sida kari marungi damukta join tawibna hargi akoi gi motle mayam na tukat chare hangoina khaliba pona se akoi gi sanction dura semtokpa amadi laaliba manungda laiba amotpa sing ase semtok oiba gi dakta akoi youth sing ase akoi politics ta sanjara pani loina loina akoi gi RPI youth wing gi makai dagi laiba prajam yam na khangan jari madudi अखोगी इमालेबा मणिपुर असिबु फानबा चौखटनबा तौरपा अखोगी एनी पार्टी ओइगेरा इंडिविजुअल ओइगेरा इरेस्पेक्टिव ऑफ पार्टी अखोगी मदु अखोइना अखोगी तरफतगी एप्रिशिएट तौजगनी अमसुम लोइना लोइना अखोगी इमालेबा मणिपुर असिबु कायनबा नत्रगा मसे मसे तानबा होनरपा एनी इंडिविजुअल ओइगेरा पार्टी ओइगेरा इरेस्पेक्टिव अखोगी हाइबसिंग असिगी मायोक्ता थेंगनबगी अखोगी आरपीआई यूथ विंग मतम पुनमक्ता लेप्तुना लेजरी अमसुम तौलिबा थबक थौरमसिंग असे सबसाना थेंगनगनी हाइना लेबा प्रजा मयामगी मफमदा सिनाय Maitai Serau Bagamari Lenana Association of Voluntary Blood Donors ABBO Manipur Lonza Alepa Foundation Personality and Talent Development Organization Pat Do Amadi Landing Thau Sana Mahilo LSL ga Kusamna Dunangasi Awareness Kam Voluntary Blood Donation Camp Amangarang Langol da Leiriba Siza Hospital Amadi Khabai Soida Leiba Babina Blood Center da Pangthokre Hariba Siza Hospital Amadi Babina Blood Center ani da Pangthokeba Blood Donation Camp Maduda Mioi Kuntra Marina Saruk Yara Duna Ikatki Hairi
Bangladesh के चीफ एडवाइजर मोहम्मद यूनुसता चाइना की ममिंग लेरबा यूनिवर्सिटी पेकिंग यूनिवर्सिटी ने ngarang honorary doctorate degree पीदुना इकाई खुमनब उठ्रे Beijing da लेबा यूनिवर्सिटी असगी कॉन्फ्रेंस हॉल दा पांगथोखिबा थौरम मदुदा पेकिंग यूनिवर्सिटी बेजिंग की चेयरमैन ही ग्वांगकाई सु सरुक याखी थौरम मदुदा वा nganglajuna बांग्लादेश के चीफ एडवाइजर मोहम्मद यूनुस ना हाई अखोई मियोइबना लाइररिबसी अखोइदा खंग हाइबगी स्किल वाटपगी नते निंगबा कनबा वाटपगी सुनते मसीदि सेमिटलोंदा अचान मिराई खाइबनने लाइररिबा हाइबसी मियोय अदुगी मसा मनुंगदा यावजरकपा पोट नते मखोई मसागी मराल सुनते मसीदि अखोई मसेलगी मरक्ता सेमलिबा चना कांगलोन असिना थोगनबनी हाइके चना कांगलोन असिना लाइरबगी हौरकफमनी मसीगे लोइनना अखोई मसेलगी मरक्ता अमना अमगी मथक्ता लाना लौनबा असिसु मरम अमनी हाइके Especially millions of women and young entrepreneurs who continue to prove that no challenge is too big when they are given the right opportunities to develop and break the shackles of poverty and marginalization. Throughout my journey, from being an economist to founding Grameen Bank, from pioneer microfinance to advocating social business, my core belief has remained the same. People are not poor because they lack of skill or ambition. They are poor because the economic system has never given them a fair chance. So poverty is not because of something lacking in the person. It's not their fault. It's the fault of the system that we built for ourselves. That causes poverty. That causes all the problems for human beings by wrong thinking. And I blame myself for being part of that institution, academic institution, where we pass on this wrong knowledge to the next generation. So I plead guilty that we have not been able to change those ideas. हौखिबा इराई नुमित के अयुक्ता युमथंगनरिबा म्यांमार की मंडलेदा मैग्नीट्यूड 7.7 दा युहा हाखिबदगी मियोइचा कया अमा असियना याउदोना लेरिंगै चेरक असिदा ngasi nungthil amuka suhanna mandaleda yuha hakre United States Geological Survey USGS na piba report amagi matungina ngasi su yuha do magnitude 5.1 da hakhi amadi mafamna mandaledagi awang nungsupta kilometer 19 lom satlaga leiba matara town da oikhe hairi adumapu hauzik fawbagi oinadi ngasigi yuhana nauna amu yuha nauna amu hakiba aduda misimina asopan ni paude hauzik fawbagi oina fangba leitre nakal amarom da irai numita hakiba yuha aduna maramoiduna ngasi fawda sikiba migi masing lising amaga satret sukhibaga loinana hauzik mioi sama kuntra mapan thiba khangdana leire Serak asida huze mi kanbagi thabak changsiliba United Nations na hai hidak langthak marang kaisilakta bana mi kanbagi thabak ta apan ba ama oirakle hairi Myanmar gi military junta gi maikai dagi thadurakiba serol amada hauzik fawbada punna mioi lising amaga satret sikre mioi lising ahunga samrina asopan yaukre amade mioi chahum lomna thiba khangdana leiri hairi hauzik Myanmar da yuha hakibana maram oiduna sauna awaba ama nangliba asigu yengladuna yumthangnariba leibak ama oina India na sauna mateng pangmagi thabak changsili Operation Brahma haina mingthon piba khongthangi makhada ngarangdagi hauna jahas anida medical gi mioi chamaga taranipan yauba army field hospital gi team ama thaba hokre India gi mapan thoram pubagi wangangloi Randir Jaiswal na hai India dagi thakriba jahas ani asida relief ki posai singnamaru oina yauri jahas ani makhayeng yangonda thunglaragani masigi mathakta ahenba jahas ani amaso Andaman amadi Nicobar ithakki Sri Vijayapuram da thamle masina karigumba makhatana awat apa lakpada amuk haptuna yangonda thakina basem sadona thambani haiki Sairaga sida Myanmar da leiriba India gi ambassador Abhay Thakurna yangon gi chief minister gi khothangda India da gi purakhiba relief ki pochai sing sukhusinaba hokre On the aircraft part, I understand that one aircraft took off this morning, and thereafter two more will be taking the SAR team, search and rescue team, along with other essential commodities. And then in the evening, when the field hospital is airlifted, two more aircraft. So that makes it 5 for the time being. On the relief material, exactly what we'll do is that we'll share those details with you so that all of you have exact quantity of relief material that is being shipped
from India, both by the Indian Navy and on the aircraft of Indian Air Force. So we'll do that. Sachin, तो आपको भी ये कितना सामान सामग्री हम लोग रेस्क्यू ऑपरेशंस के लिए भेज रहे हैं उसके बारे में, और उसके अलावे मैंने जैसे बताया कि 5 जहाज हमारे यहाँ से जा रहा है, शाम तक वो 5 जहाज जाएंगे, तो इन सब के बारे में जो फैक्चुअल डिटेल है वो आपको हमसे अभी साझा करेंगे थोड़ी देर बाद. लोइसिलकपदा मरोइबा पाव अमुक हन्न पिजरी. Law and Order की फिबम असी यंगसिल्लबा मतुंग Ministry of Home Affairs na Manipur da makhatana tha taruk amagasu Armed Forces Special Power Act thamjinkhre. Sanamahi lining satpasingi khwaidagi maru oiba sahi hoba numit haibadi sajibu nongma panba zaraubagi thorong ngasi yumthong khudingda pangthoknakhre. Islam lining chatpa singi pangthokpa Idul Fitr na lakpada Manipur ki Governor Ajay Kumar Bhala na maru oina Manipur da khunda minariba Muslim isil inaw singi mafamda yaifa paujel pirakli. Amadi ngase nunthil amukasu handa Myanmar gi Mandalay da magnitude 5.1 da yuha hakre irai numita hakhiba yuha da sikhiba midi masing listing amaga chatrat sukre. Hausi faubagi ISCOM news na pisaba Manipuri pau matang asida loizare mining tabiri basingbo mukana kharamjari.